Manipur Top Channel dagi video amta update tawjage ngasi ayuk fongbasi fongda December gi tang 18 Christmas ki thauram saruk yaba satminakhiba mamanaba masel khatna sainabni haiba thawdokta ama sire ahum fare mayam full video oina pathoksarake Imphal East District ki manung sanba Irilbung Police Station na konba Funan Maring Khulda Christmas ki thauram saruk yarugani haina punna satminakhiba mamanaba masel khatna sainabni haiba thawdokta ama sire police na ahum fare hairi Thawdok asi ngarang numidang wairam arapti sing mathakta leiba water supply manakta thokibani laikhidraba naha adugi mamingna soibam Romeo sai taraga taret apokpa S Syam kawi mahak lerong arapti awang laikai digini laikhidrabagi imung manungi miyoi singna phongdorapada ngarang nungthil pung ahum makhairom taba matamda Romeo Funan Maringda Christmas ki thauram saruk yarugani haiduna mamanaba kharaga yumdagi thokmina khibani aduga arapti sing mathakta leiba water supply manakta mamanaba masel ningai sangdanarakpadagi khatna sainaba thoktuna phibam thina sokhi mahaka satmina kheba singna numidang pung 3 makhairom tarakpa matamda police na furakpani haijillaga Romeo bu yumna thinjilambani mamanaba sing adu sakhraba matungda Romeo na khatna sainabagi wafam phongdorapaga loinana masa pumba saifam naina soktuna lairambadagi lilongda leiba Nur Hospital pukhatuna layengki Mafam adudagi amuk Rims Hospital pukhatuna laikatnaraba matung numidang pung 13 makhairom tarakpa matamda Romeo laikhidabani hainasu imung manungi miyoi singna makhatana phongdorakhi Misi asigi matangda Irilbung Police na case ama lakhotuna Romeo ga satminakhiba mamanaba taruki manungda ahum phadana wangpong sathari Pharaba sing adudi Naurem Amarjit sahi taraga mathoi Naurem Guru sahi taraga mapan amasum Alex sahi ga 19 makhoi ahumak lilong arapti awang laikai digini hairi Police na pharaba makhoi ahum Lamphel Police Station da thamle haiba pau tabadagi laikai gi miyoi singna Romeo misi gi matangda mara laiba miyoi sing akanba sairak piyu asigumba thaudok sing asi amuk hana thokwan haina demand tawraduna police station ngasi nungtil thomjilakhi Romeo gi apokpina Lamphel Police Station da changsilaktuna amata poksaba masanupagi maral karino maram sadana masabu phuduna hatpada chenaba miyoi sing akanba sairak piyu haiduna lauraga changsilakhi maduda police na inthoknaba honabada Romeo gi apokpi wanthaki tungda Lamphel Police Station dagi thawdok asigi matangda sapchana thigatuna mara laiba miyoi sing matik saba sairak phanganaba honagani haiduna thajaba pibadagi police station aduda thomjilakhiba miyam adu mafam adu thadoktuna sanakhi laikhidraba Romeo gi nangal-dagi ningjol phawbada saigumbana phubagi dakpham kya lairambata natana thabakta su dakpham kya lairame asiba haksang adu haujik imung manungda Laudabadagi imung manungda laudabadagi Rims ki mokta thamli hainasu phongdoragdi. Thank you.